ꯊꯣꯡꯖꯒꯦ ꯆꯥꯛꯁꯨ ꯊꯣꯡꯖꯒꯦ ꯉꯥꯡꯁꯨ ꯑꯩꯅ ꯂꯧꯖꯒꯦ ꯉꯥꯁꯨ ꯈꯔ ꯃꯦꯔꯨꯛꯄꯅꯦ ꯐꯤꯁꯨ ꯁꯨꯕꯤꯌꯨ ꯆꯥꯛꯁꯨ ꯊꯣꯡꯕꯤꯌꯨ nupi thiyo dia ne angang lo mi angang lo karai bilak tu ba nupi tu thidre dia ning gidre da nang ang duik lak paga dialogue to kaga change taw na je aduna taba to pa dialogue ma biro nupi thiyo ha na taba dialogue to pa kai leri ge re kai no ham dan nang khali che nan ge to phajaba nupi m cha du bo masak yam phajari ku chu ge ngora da na masang ge sang ga da na aduga mamai do ring ama ni khak thok pagi a hayeng ja du bo uring thong ni masak thi ni ne Pani nang ju nang adi am phada bani na ai no da da sa tau talam ni ne ai ba na silaga sini aduni adani ga thok ka thak ka tau na haijan na nam na ya le du ka thok ga ma no ina ya ra tri last ai di kai be sire ha bani da asom na no ina ne du na maro ma tak pada khang ngam dre o ya ka droge ida nang thiri de ka droge ai di thidru jare nang thire bna tro wai du ma khata na ai ni ko chuk sa jani o chuk sa dre pare Pam nu visual ke pam tu tu ta pa lo ru ya bro apam ba je pam de pam di lo apam de lo de na pam de tu mai lo du ni ta nang na ro ma nang na pam bu ka na le ge ne am ta hai lo ne nang na pam ka na le ge ba paja paja ba ula so pam de wang chau bi pam me na wang chau bi thang je la du wang asi di wang man li a ma klak se kai nom tau wi gum ba ko le gum ma khut che phai re gum ba nang na pam ka na le ge hai ro ne nang na kyam he na phaja ra ge ba na ti ni ta ai na hai di nang na wang ina ni bido figure di tai hoi phare wang chawre phi mu di tune do mana ton pai ba ji bai saina se ma dong ni saina se ma de ai suron charon dum saina sau duram I chai su no wa na thok toi tau ro ba ho phare khoi me tai nang mu bang ngai de tom mut khitam ne pa mi ga pam de ga phai re ga yung ne ga a kari no hai bani da thira ro ge hai ra ba nang je o ya ri ke tro ge ta mai tin ma sing ya ma ni ta o ji ma sa angang ma di po na tro I ta dum po ko tro ge ma ri nga ta ro na ta gi ro du na ta gi saru ai lu hong dir ja re na dia ada angang si ma de chang da pa sang na ta pu tro ya ri ke tro ge adu mo ru pa ro wa thi du nga ka ba ne wa ge da ba khana ja wa ge da ba khana ja ba angang ma si yen ga lam ba mai tin ma si yen ga lam ba ji I ta du du pa di ra ya wa kai di nga nu ko wa kai sina ro ji nu bi di yo do har ka no ba nu bi apa ma nu bi le te ma ni bu ji dai na ino wa thi lo sala je nang ni nu pi shin ba da khoi yang wa le nang na pa ma nu pi da ji ti khut thilo na ku na thilo nang pa mi ji ka na khut thilo khoi ngam na ba she ma adu hai ro apa ma nu bi hai ro ba apa ma nu bi le ti apa ma nu bi le ti ba apa ma nu bi le hai ro tu apa ma nu bi le te ba ni ne noi de ai ni ti ro ai na ji thong to ja ko kari no nang thong ai na sak thong na ka na thong tu na nang ko wa di ta na ba ja ba to wai re ai sak thong ne oi ma ro ma nu bi ji ai ju ti ni ne ba ti ni de ba na te ba apa ma de ju nga na le de hai ri de na apa ma de le de na ai ju hai ri de na adu to ma adu to du ma ma oi ram gi na tok si na tra hai ba ai gi lai ba na ne ba se ai gi lai ba na ka ri nu khong de ba ti de bai kai hai du ro Simu lại tay ba thì nupi và đi hồ adam tàu cái này sinh ngầm nhau để thì suy nên tay bơ nupi thì nó ra đây ha anh nupi thì là đi là thằng suy rồi đầm này và nupi nó suy là có bé có đi xin nupi nghe tàu đi cái sao sao phòng lo sao sai nó tao nói sai nó chẳng cái lỗ hai đó Tare ma thok nang he ubak ngang ni pa isu वो थिंग ना बको नुपी की वारी जी सानी खबर नंग जी थिंग nupi gi wari to de kai nang chei ka sur game tiyo na nang chei ka sur game to pau ba ani ni tv gi ka sur यार दे नुपी की वारी से तो उसी के तरह के यार के तरह के ये कहीं नंग जा के था वो आ ga le chok pi ka to ye hinjang gi wari bo pat chang ni chak khun ji da wai ga dai thok ta nan na thamami chek nga nam ga bora ji ba na haura ga 싱주음 소리 타면이나 까야디 하오래 야 너희들 짝지 아니라 갔네 자 너네 디 강가로 봐 야래다 좀 인장 항문이 나남 자리 보라 자리 할 로에도 도이데 와이 때이나 타남나 누다 비비게 인장 항 뭐지 루리 요즘 어떤지
ꯍꯪꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯉꯥꯏꯈꯣ ꯑꯇꯩ ꯂꯩꯔꯤ ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯅꯪ ꯁꯣꯏ ꯄꯥꯝꯃꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯁ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤ ꯄꯥꯝꯃꯅꯤ ꯃꯁꯛꯁꯦ ꯈꯨꯕꯖ ꯑꯃ ꯂꯩꯇ꯭ꯔꯦ ꯂꯣꯏꯔꯦ ꯋꯥꯕ ꯀꯔꯤ ꯐꯖꯩꯕ ꯐꯖꯩ ꯚꯥꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯐꯖꯩ ꯀꯌꯥꯝ ꯋꯥꯡ ꯆꯥꯎꯕ꯭ꯔꯣ ꯆꯥꯎꯋꯦ ꯋꯥꯡꯉꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯣꯏꯔꯦ ꯚꯥꯏ ꯀꯔꯦꯛꯇꯔ ꯃꯥꯏ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯔꯤ ꯑꯁ ꯀꯔꯦꯛꯇꯔ ꯍꯥꯏꯕꯨꯅꯦ ꯄꯨꯟꯁꯤꯒꯤꯅꯦ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯀꯣꯏꯔꯛꯑꯦ ꯃꯥ ꯑꯗꯨꯁꯨ ꯃꯌꯥꯝꯕ ꯌꯥꯝꯅ ꯇꯧꯔꯒ ꯁꯦꯟꯅꯍꯟꯗꯦ ꯃꯥꯗꯤ ꯁꯦꯟꯅꯗꯅꯀꯣ ꯃꯄꯥꯟꯒ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯍꯟꯗꯛꯀꯤꯁꯤꯅꯦ ꯌꯥꯔꯗꯕꯅꯤ ꯈꯔ ꯀꯨꯞꯅ ꯍꯥꯏꯔꯨꯅꯦ ꯀꯃꯥꯏ ꯇꯧꯕ ꯀꯨꯞꯄꯥꯕ ꯚꯥꯏ ꯃꯁꯛ ꯐꯖꯩ ꯃꯁꯛꯁꯦ ꯀꯝꯂꯥꯗꯪ ꯐꯖꯩ ꯚꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯠ ꯑꯣꯏꯕꯁꯦ ꯄꯨꯔꯥ ꯐꯤꯠ ꯑꯣꯏꯔꯝꯅꯦ ꯕꯂꯥ ꯍꯣꯏ ꯁꯣꯃꯥ ꯍꯣꯏ ꯁꯨꯃꯥꯏꯅꯅꯦ ꯕꯂꯥꯗꯧꯅ ꯐꯤꯠ ꯑꯣꯏꯔꯕ ꯑꯁ ꯈꯪꯗꯦ ꯃꯥꯅꯦ ꯑꯣꯐꯤꯁꯁꯨ ꯀꯥꯗ꯭ꯔꯕꯅꯦ ꯍꯟꯗꯛꯁꯦ ꯃꯊꯪ ꯊꯥꯁꯦ ꯍꯧꯕꯒꯅꯦ ꯃꯥ ꯑꯣꯐꯤꯁꯁꯨ ꯀꯥꯗ꯭ꯔꯕꯅꯦ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯕꯅꯦꯃꯤ ꯁꯤꯗꯩ ꯍꯦꯟꯅ ꯐꯕꯅ ꯀꯗꯥꯏꯗ ꯂꯧꯔꯨꯒꯦ ꯍꯥꯏꯅꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯈꯔ ꯀꯨꯞꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯊꯪꯅꯕꯗ ꯀꯩꯗ ꯂꯩꯕ ꯃꯣꯏꯗꯤ ꯌꯦꯡꯁꯤꯟꯕ ꯈꯔ ꯍꯪꯉꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯐꯕ ꯐꯠꯇꯕ ꯈꯪꯒꯦꯗꯤ ꯃꯣꯏꯗ ꯌꯦꯡꯊꯤꯅꯕ ꯃꯤꯗ ꯍꯪꯉꯨ ꯍꯥꯏꯅꯤ ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯗꯨꯁꯨ ꯑꯁ ꯑꯗꯣ ꯑꯩ ꯍꯟꯗꯛꯀꯤꯁꯦ ꯐꯖꯅ ꯍꯪꯉꯝꯃꯦ ꯂꯩꯀꯥꯏꯁꯦ ꯑꯩꯅ ꯆꯠꯇꯅ ꯍꯪꯉꯝꯃꯦ ꯐꯩꯗꯅꯦ ꯍꯥꯏꯁꯦꯕꯣ ꯃꯣꯏ ꯅꯨꯡꯁꯤꯗꯕ ꯃꯤꯗꯁꯨ ꯍꯪꯉꯨꯔꯦ ꯑꯗꯣ ꯊꯣꯏꯅ ꯃꯆꯥꯗꯨꯗꯤ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯗ꯭ꯔꯒꯁꯨꯅꯦ ꯑꯁ ꯃꯆꯥꯗꯨꯗꯤ ꯐꯕꯅꯦ ꯍꯥꯏꯔꯛꯑꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯇꯥꯎꯅ ꯐꯩꯗꯤ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯅꯣ ꯃꯣꯏ ꯌꯦꯡꯕꯗꯅꯣ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩ ꯈꯛ ꯆꯠꯂꯁꯦ ꯉꯁꯤ ꯂꯩꯕꯀꯣ ꯑꯩ ꯃꯊꯪ ꯍꯞꯇꯥꯗꯀꯣ ꯑꯗꯨꯝꯇ ꯍꯦꯛꯇ ꯎꯅꯊꯣꯛꯎꯔꯁꯤ ꯆꯠꯂꯁꯤ ꯌꯧꯔꯕ ꯑꯁ ꯍꯥꯏ ꯑꯗꯨꯅꯤꯅ ꯑꯁ ꯅꯩꯔꯦ ꯇꯤ ꯌꯣ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯩꯕ ꯅꯠꯇꯦ ꯅꯪ ꯈꯣꯡꯒ꯭ꯔꯥꯎꯁꯤꯕꯨ ꯆꯤꯡ ꯈꯔ ꯇꯥꯞꯅ ꯄꯗꯅ ꯑꯩꯅ ꯂꯣꯏꯔꯤꯁꯤ ꯑꯗꯨꯅꯤ ꯑꯉꯥꯡꯅ ꯄꯥꯝꯗꯣꯏꯁꯦ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯝ ꯁꯦꯠꯆꯜꯂꯛꯑꯒꯦꯕ ꯌꯥꯔꯦ ꯀꯔꯤꯅꯣ ꯑꯉꯥꯡꯅ ꯆꯠꯇꯣꯏꯁꯦ ꯍꯅꯨꯕꯤ ꯅꯠꯇꯦ ꯀꯣꯔꯣꯛ ꯁꯨꯕꯤ ꯅꯠꯇꯦ ꯁꯤ ꯈꯨꯔꯨꯒꯁꯦ ꯉꯁꯤꯕꯨ ꯀꯅꯥ ꯀꯛꯊꯠꯂꯤꯅꯣꯕ ꯁꯤꯒꯁꯦ ꯑꯁ ꯌꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯣꯅꯦ ꯑꯗꯨꯅ ꯌꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝꯅꯁꯦ ꯑꯗꯣ ꯅꯪ ꯐꯠ ꯆꯠꯊꯣꯛ ꯑꯩ ꯁꯣꯝꯗ ꯑꯉꯥꯡꯅ ꯁꯛꯄꯅ ꯌꯥꯗ꯭ꯔꯦꯕ ꯑꯉꯥꯡꯅ ꯁꯛꯄ ꯍꯧꯖꯤꯛꯀꯤ ꯑꯦꯃꯤꯇꯔ ꯑꯃ ꯂꯥꯛꯏꯅꯦ ꯅꯪ ꯉꯥꯛꯇ ꯅꯪ ꯃꯅꯥꯛ ꯂꯥꯛꯇ꯭ꯔꯁꯨ ꯐꯔꯛ ꯇꯥꯔꯅꯤ ꯆꯠꯃꯤꯟꯅꯔꯗꯤ ꯐꯗꯧꯅꯤꯅꯦ ꯑꯁ ꯑꯩꯁꯨ ꯆꯠꯀꯦꯅ ꯂꯣꯏꯁꯜꯂꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡ ꯁꯜꯂꯛꯇꯅ ꯑꯉꯥꯡꯗꯣ ꯀꯞꯈꯠꯂꯛꯇꯅ ꯑꯃꯨꯛ ꯅꯥꯏꯅ ꯀꯞꯈꯠꯂꯛꯇꯅ ꯑꯃꯨꯛ ꯄꯨꯈꯠꯂꯛꯏꯃꯤ ꯇꯧꯔꯨꯏꯅꯦꯃꯤ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯅꯪ ꯆꯠꯊꯣꯛꯎꯔꯣ ꯑꯉꯥꯡ ꯅꯥꯔꯕꯅꯤꯅ ꯑꯣ ꯅꯪ ꯎꯅꯊꯣꯛꯎꯔꯣꯀꯣ ꯐꯖꯅꯨꯀꯣ ꯅꯪ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯗꯨꯅꯤ ꯑꯁ ꯌꯥꯒꯗ꯭ꯔꯦ ꯑꯩ ꯊꯣꯛꯇꯧꯔꯒꯦ ꯑꯩ ꯑꯣ ꯑꯩ ꯆꯠꯂꯦ ꯐꯔꯦ ꯆꯠꯊꯣꯛꯎꯔꯗꯤ ꯑꯉꯥꯡ ꯅꯥꯔꯒ ꯀꯩꯗꯧꯔꯅꯤ ꯑꯁ ꯑꯩꯗꯤ ꯅꯪꯅ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯐꯗ꯭ꯔꯥꯅ ꯈꯟꯕ ꯐꯔꯦ ꯀꯃꯂꯥ ꯕꯂꯥ ꯑꯉꯥꯡ ꯃꯥꯜꯂꯕ ꯅꯩꯗ꯭ꯔꯕꯁꯤ CEO ꯑꯉꯥꯡ ꯀꯔꯤ ꯀꯃꯂꯥ ꯕꯂꯥ ꯑꯁ ꯆꯥꯔꯦ ꯉꯁꯤꯗꯤ ꯄꯥꯈꯪ ꯐꯝ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤ Kaya kuliah lah pak. Kadang-kadang lagi. Lah pak. Ayah, memang ini cari tahu jangan nào đi dân tao ngầm đây. Wah, deh, ayah. Ôn đi nữa. Ui, cái sao? Cái đồ này vậy? Nupi nang phaji dai ne wang saw dai ne nati nang bu kari kamla do phaji dai ne ha bala do wang dai ne nang garam kamla in khalu no ba ai haidi acha ama khala kai gi kamla do ma loi re kamla ma le du as ma khala kai gi to ade dai si bala ma le si khuno ki bala do ma tu ra ba ade ai na bala do no wang saw hai ba di afau bala do ne mi pirodi bala do ne mi ba ke ne khali si kai ni ma Pagi benar ya pak, pasal apa mui? Nanti, aduh mai hai jadi nang di uno bisa lu mai ya kau dorige. Nang apa mi jekai di perfect, nang Aishwarya Rai man, kerai di kau lu hai no ba. Nupi do, kesu thiba di kesu orang mana no ba, nan mai orang ni. Ima awak ini awak ini di somda, ini dah loi le. Nupi thialo, jenang tu ba, ai kumam kang re. Ai ju ida kau bani na phaning ba kau bani na amang sili yang, amang tu phaja ba mayam pura lai tu ni. Nang masih ayat re. Aduh ini semana kau hai jan re di, kau mai ya kau dorige.
ꯑꯇꯩ ꯃꯤꯅꯁꯨ ꯂꯣꯏ ꯍꯥꯏꯅꯩꯕ ꯅꯨꯄꯤꯗꯣ ꯐꯩꯌꯦꯅ ꯌꯥꯔꯦ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎ ꯍꯣꯏꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯁꯤꯗꯤ ꯏꯇꯥꯎ ꯍꯣꯏꯅ ꯌꯥꯝ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯈꯥꯡ ꯈꯪꯗꯕ ꯅꯨꯄꯤ ꯃꯇꯨꯡ ꯃꯅꯥꯎ ꯁꯦꯝꯖꯤꯜꯂꯛꯄꯗ ꯑꯣꯏꯇꯥꯔꯗꯤ ꯏꯇꯥꯎꯁꯨ ꯑꯩꯈꯣꯏꯗ ꯆꯪꯉꯛꯑꯅꯨ ꯑꯩꯁꯨ ꯅꯣꯏꯗ ꯆꯪꯉꯛꯑꯔꯣꯏ ꯏꯇꯥꯎ ꯃꯤꯒꯤ ꯅꯨꯄꯤ ꯁꯤꯟꯕꯤꯔꯨꯕ꯭ꯔꯥꯕꯨ ꯉꯁꯤꯗꯤ ꯆꯣꯞꯄꯦꯗꯅ ꯃꯅꯦ ꯍꯣꯏ ꯃꯃꯥ ꯍꯣꯏꯅ ꯀꯟꯅ ꯍꯥꯏꯖꯕꯗꯨꯗ ꯑꯩꯁꯨ ꯌꯥꯔꯒꯗꯤꯅ ꯇꯧꯕꯅꯦꯕ ꯐꯔꯦ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯣꯏ ꯐꯖꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯁꯤꯟꯕꯗꯗꯤ ꯍꯨ ꯄꯥꯛ ꯑꯣꯏ ꯅꯇꯥꯎꯗꯨꯅ ꯁꯤꯗꯣꯛ ꯋꯥꯅ ꯁꯤꯟꯕꯗꯨꯗꯗꯤ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯇꯣꯀꯥ ꯇꯣꯀꯤ ꯊꯤꯗꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯕ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯇꯥꯎ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯏꯔꯥ ꯑꯣ ꯂꯩꯕꯅꯤ ꯆꯪꯉꯨ ꯎꯅꯔꯨꯔꯣ ꯑꯣ ꯂꯩꯌꯦꯕ ꯍꯣꯏ ꯇꯥꯎ ꯑꯧ ꯐꯃꯨꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯂꯥ ꯈꯇꯦꯟꯕꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯀꯔꯤꯝ ꯊꯤꯒꯠꯍꯧꯗ꯭ꯔꯕꯣ ꯃꯔꯤ ꯃꯈꯣꯡ ꯑꯃ ꯍꯪꯍꯧꯗ꯭ꯔꯕꯕ ꯑꯩꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯃꯥ ꯑꯩꯅ ꯎꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯅꯦ ꯐꯤꯁꯨ ꯏꯟꯗꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯁꯛꯀ ꯐꯖꯕꯗꯨꯗ ꯑꯩꯁꯨ ꯊꯣꯏꯅ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ ꯄꯤꯔꯛꯏ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯄꯨꯁꯜꯂꯛꯑꯕꯅꯤꯗ ꯃꯣꯏ ꯋꯥꯗꯤ ꯂꯣꯏꯁꯟꯅꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯕꯣ ꯂꯣꯏꯁꯟꯅꯗ꯭ꯔꯤ ꯑꯉꯥꯡꯁꯨ 2 ꯂꯩꯔꯤ ꯑꯉꯥꯡ ꯑꯅꯤ ꯍꯜꯂꯒ ꯂꯩꯕ ꯃꯄꯥꯝꯗ ꯍꯣꯏꯁꯦ ꯊꯣꯛꯈ꯭ꯔꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ ꯈꯪꯗ꯭ꯔꯤꯗ ꯐꯔꯦꯗ ꯅꯇꯥꯎꯕꯨ ꯋꯥꯔꯧꯔꯨꯅꯨ ꯏꯇꯥꯎ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯥꯎ ꯃꯤ ꯃꯋꯥ ꯄꯦꯠꯆꯕꯕꯨ ꯀꯩ ꯍꯥꯏꯔꯨꯅꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯏꯇꯥꯎ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯌꯥꯖꯔꯝꯃꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯕꯁꯦ ꯁꯣꯏꯖꯔꯝꯃꯣꯏꯗ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯈꯟꯇꯣꯛꯑꯁꯦ ꯐꯔꯦ ꯏꯇꯥꯎ ꯈꯟꯇꯣꯛꯑꯒꯦ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏ ꯊꯦꯡꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯕꯤꯔꯨꯅꯨ ꯇꯨꯀꯥ ꯇꯨꯀꯤ ꯌꯥꯝ ꯊꯤꯕꯤꯔꯨꯅꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯈꯔ ꯌꯦꯡꯕꯕꯨ ꯌꯥꯔꯕ ꯈꯔꯕꯨ ꯑꯗꯨꯝ ꯆꯥꯟꯅꯔꯕ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯣ ngasi shooting lore खर येनर चामिनसि maning ngasi di maning khatang yawale ani चामिनस या Mama yawale amana ni nang di hero ni sadra jara sina kaino ne jugali ne 1 2 फजरे हौजिकति लेकाय ममांगजिदा योलब नत्रो अखोय मियामने सिनबददि हु पाक्वे नताउगने सिनबद थिन गागोब नत्रो नताउजा जिकि फजरे natra uthida फाइटिंग होले मोक मुसुंगी मोक मुसुंगी ने ए खंगु फजरे हौजिकति लेकाय मांगदि योले अखोय मियामने अखोय मियाम चन चारि ꯑꯁꯤꯗꯤ ꯄꯥꯈꯪ ꯀꯃꯥꯏ ꯇꯧꯗ꯭ꯔꯕꯅꯤ